Tamelong District ki Tosem Subdivision da Paikat Liba Jal Jeevan Mission Project ki Thabak Tahon Kiba Simi Singi Pipam Thokpa Kuchumal PBD Haibadagi How Kiba November ki Tariataki Natang Nipan Pauba Tosem Subdivision na Ko Liba National Highway number 37 da total ban Kogani Taubadagi Mari Lenana Mari Lenaba Minister Amadi Agency na December ani Paubada Soidana Pipam Thokpa Sanpam Piragani Haina Thazaba Pibadagi Matam Khara Khongjang Handoki Adubu Lengak na Piram Thazaba Adu Thabak Oina Toruktabadagi Ngasi Sina Pam Kibakanaba Mipamna Warep Lauraduna Laliba December Gitang Taraga Manga Paubada Bill Pibidrabadi Matangi Numi December Gitang Taratruka Yupung Taruktagi Matam Kaktaba National Highway number Kuntraga Tariata Economic Blockade Torgani Haina Jal Jeevan Mission New Development Bank Joint Action Committee gi Information Secretary Alingang Maina Pongdorgi Masida Torokpa Papategi Togdo Kudumaki Texas Sing Mari Lenaba Minister Amadi Agency na Pugudabni Haina Su Pongdoki Concern authorities singna date ani December da bill payment tawrani haibigi matam khara ani akoi banse relax tokhibni adubu ngasi phawa akoi gi bill pirak tabni na tang 15 December 2024 phawa akoi gi bill pirak tabdi akoi tang 12 di hauna economic blockade se tawrani haibigi akan da phirep lawjare masida afa phata dai kumnamak concerned minister agency mokoina responsible lawdabni